Hello, ngashidi Manipuri style da rongse cube kaaga amuk thongjarage aigi machal sing sida laijare da loishuna thame spicy yam lesh fry tongdare fish hapelle khara kuina ngawirani ising hapsalle 20-30 minute mo sawalani may karakana lay katlaga sawalak pa sina mahi kara kangzala ba matungda loizare aigi ready to serve oire ingbiyo mayam yam hawe rog thong ba sishu Manipuri style